nathona leina nangi guard amata yaudana namta chaluni kuki leiba mabhamda amta chaloba ko si da ka yam lei mapi mapa oigedi thamoi sengba madaka lei sem ko adugane kok yam da ka lei angang macha gi type ta angang ophai gi type ta ne tawba se si yam phajade ko post am ta de adugane mi amagi thawai punchi se kai shuk na tabe gi type ta ko noi gi punchi ne na maman nyamba praja gi punchi na maman nyam da gi type ta tawbu do adu su to biganu mapi mapa mo oiraga di noi na ne aina haijini kariba asa busli shiba dadi awaba phongdore eba ko aduga angang laigidriba angang jingdo laitaba dadi kem hairakte ba adagi mu hojik akhoina chattabagi ne ye adu akhoi maitei di larena tangkhul gi mi chatpada nongma ambush tanga si mi laitre noi kap salakta hotalakta tawre adu kukina lam kaino chingmai mei thadokpa ui khulai paiba ui adigi bom saba ui jagat punama kuki na tawba gai loi ui kuki na sem silu silli piar thamu thami jojitana tawi ado akhoi gi ningthau na maitei ningthau no oi karamba kana kadauri ge ba karamba kano da kari oiri ge ba ningthau ningwa haidadi ningthau maitei no oi haba adu rule na kuki gi rule chatle ba adu itargadi sigi potse prajagi thamoi nung da saiba mai se ko mapan thongna chalak taragadi ko yamna akoi yam kana ina hajini adigi hokji ngo net phange tingjali ama phange tingjali angang isai su gai loimak like tum da bini loi mak lepini kari no hokji koira kadoi ba condition je kari no ba hokji koira leibak sida sahi ahum mari lan toksala ababu leibak se hingbu hingi ba akoi je ngayok chapu da yaw ba nga du mangai re ba ado ningthodi leibaki ningthodi maitei no oi si basu maitei na si khudom bi then bana kuki na thille ba sida si tau oina adodi akhoi maitei ningthogdu bu si yaudra ba jalo natraga na angau phaina oira jalo yamna hainingde ko yamna hainingde thamoi nung da sai ba mai se mapan thokna saklak taragadi ai su sigi ba yai thoi ba mayam ju sigi ba yai ba one day noi ju soidana noi gini na khalli ba mi sing do aduna noi soidana hat kini ba aduma noi na sana gyan taw ba ko ngasi thoi ba mayam se leiba ki irang mayam se uramni ai khoi na uraga noi na ude ha ba di ha ka no ba ko noi na ude ha di so ha ka no ba sida ai na jini sida ne ai yang kan na ngang da na kanade ko kanade ning maitei ning thau na ne pa mai bagi saklon lora aba ko maitei ning thau na pa mai bagi saklon lorak padani leibak tungri do maitei leibak tungri se aduna kaim kanade ngangna dana kanade I seng da bana ne mitai ning thau hening de akoi gi ogi ai gi oina morta di I seng da bana ne mitai ning thau hening de pam hei bana ne ning thau hening de wa isam bai bo sida loi re gyan da biu ko leibak miam ju khangbiu pam hei bana ne ning thau oi tar ga di ne leibak mang bado adu mai ne akoi gi su ne handaki marun ji su ne pam hei bana ning thau oi rak tar ga di leibak mang ni loi leibak mangadamni maitei ning thau pa mai bo oragadi mamang da leibak mangi bado ipai pu hakta maitei gi keno mangi bado chanabi mangi ba puya mai thagi bado adugi chapchabi handaki ju pa mai bano orak taragadi yam tina berani aduna koi praja gyan ta hobam da ka lai ning thau oi di base pa mai bra natraga na kari no habado adu ma na khangdu mina je koi natragadi ne ning thau na maitei no oi sasan na kuki gi sasan oi aduga khudom bina kuki na thili thabak na maitei na tawi aduda sidai ni wa loi re aduga Indian Army na CC camera thugai uri ben loi mak toin khangi bani praja na sauri se kai marangi noi ju maitei ning thau na khangi bani maitei ning thau ai di koi no leisem ning thau leisem sana jaw na te ko koi na hajari se